मैम पुनः पुंग असी अखोई सिंगमेट्री से लाइव से मुका हन्ना पुनः पुखरुम जरी तरांग चरी मैम अखोई असी सिंगमेट्री से असी लाक्चरी से मणिपुर यूनिवर्सिटी की कैंपस तुगी मैम गेट मेन ओइबा गेट तो अदुगी हेक ऑपोजिट ता लैबा कोई फुट ओवर ब्रिज तो मैम अदुदनी को से फुट ओवर ब्रिज अनौबा फजाबा मैम दा अखोई खुदोल तमगदोगी ngaiduna lei madum फुट ओवर ब्रिज तो अखोई लाक्चरी से अदु खरा हेना नुंगाइजबा पावमना मैम अखोई हाईवे सिबु फाउदुना लाक्पीबा अमदी एमयू दा लेबिरिबा महिरोई सिंह को लोइना एमयू सिगी मनाक अकोइबदा लेबिरिबा चिनाव खुदिमकी नुंगाइबा पावनी रिसेंटली नुमित हुमनी मरीनी खतंगाइरी को मैम मणिपुर दा ख्वाइदगी होंगबा ओइगनी हाइना खंजई को खोइना ngasi फावबदा लाक्सबदा अखोई बिरयानी हाइबा अखोई साउथ इंडियन डिशेस असि अदुम तांग योनै हाइतारे तांग हाइबदी याम तांग मंग नत्रगसु मैम प्लेट अमा अखोई हाफ प्लेट ता रुपीस 60 दा फंगबा मफम अमा मैम ngasi इंट्रो तौनबैदम अखोई लाक्सबनी मैम ऑलरेडी अखोइनदी अखोई इनॉग्रेशन नुमित दा महाबुरी तंग्रेबको अदुइसु अखोइना अखोई वीडियो नंबर हाइबसिदाबु अखोइगिसु फ्री ओइबा मतम मोगिसु फ्री ओइबा मतम हाइबम लैदना अदो ngasi से अखोइसु खतंग संगबा ओइ नुमित ओइबा दो मखोइगिसु खतंग तांजा से ngaइबा ngaइथोंगासिन अखोइगी ngaइनरकपसिदा ngasi से मतम चाप चाबा हाइतारे अदो मैम खतंग लेखोचगे को आई कोकति ngaवेबा लेपसे अदुइसु मैम गाड़ी से गोंग 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 चेनबा मतमसिदा कोकसे अवांगबदा लेपसे यादेबा अखोइसे अदोनी मैम अखोइगी हाईवे दुनी सिदा लैसे अदुगा मैम ना अखोइना हुजि चंगजगदौरिबा मफम से सिसिना अखोइगी कंगलै चिंजाक हाइना मिंथोनबनी को आदा अखोइ मई थालगा लैसे मैम ओबिब्रा मई थाला लैसे सिसे अखोइ मई थालिसे मैम मई ने हाइवाने से कियामगै फीडर की मनुंग चलिको मैम कियामगै फीडर येंबिरिबा अखोइ कियामगै स्वाई अकोइबदा लैबा अखोइगी कियामगै फीडर ना अखोइगी पिबिबा अखोइगी मई की लाइन हाइतारे हुजि मई लामदौ मानदे मई यादे हाइरिको हुजि मई कन्ना अखोइगी डिपार्टमेंट कॉल तौना मतलब मई से हजिक सेम साबी थबक चथरी करोम नाकंद चाकपनो कमाय तत्पनो हाइबसे कन्ना चेक तौरी हाइना खुदा हाइबिरेको डिपार्टमेंट साइडगे अदो हजि फाउगी ओइदि मई लाक्तबनी अदो थालिबो मई से जेनेरेटर नने अदो होया जेनेरेटर ने को अदो जेनेरेटर थाना होनबदा कोई मतम से खतंग थेंदोखरे खोय असेंबगीदी इवनिंग की फजबा एमयू की सिगी इवनिंग की फजबा से मैम शेयर तौजनिंग बने को सिगी फुट ओवर ब्रिज सिसु मैम कोई से ट्रांस एशियन हाईवे नि न ओरकदोइ से मैम सि परेंग सिदा मई लाइको थैंक यू दाव यारे मैम दाव यारे अदो सिगी हाईवे से मैम ट्रांस एशियन हाईवे और कदोनी हयेंग से गाड़ी सिंग जे पूरा फुल स्पीड तने थौना कदोई सी परेंग से को अदो फुल स्पीड थौना मतम से खतंग दोइसु खामगा बिरयानी चानबगी मखोम ने से लैसे को अदो हौजिक तगी होना कोइ नुमित मरी नि मुक्ति सुरबनी मैम संगाबसे को अदो नुंगाय पाउ से मैम नसु अखोइ शेयर तौजगे लोइना अखोइगी ट्रांस एशियन हाईवे से गाड़ी कन थौना बसे प्रॉब्लम हयेंग करिम लाखदोइ लांथों लांजिन क्रॉस तौबदा मरोइने एमयू दा लैबिरिबा अखोइगी स्टूडेंट्स की लाइबा अखोइ डेलीगेट सिंग चंगथों चंगी तौबदा प्रॉब्लम होगदोइने दुना हौजितगी हौना कन्ना अखोइ मणिपुर गवर्नमेंट ना कन्ना सेंगत पिरि को सी फुट ओवर ब्रिज से याम नुंगाय कनि हाइना खले अदो मैम मफम सिदा अखोइ कंगलै चिंजाक सि चंगसि दु कंगलै चिंजाक सिदा करम अखोइगी चिंजाक सिंग फंगलिबगे अहोंबा ममलदा करम चिंजाक सिंग मैम द पिरि हाइबगी नुंगायबा पाउदो मैम हंजगे लोइना कंगलै चिंजाक असि हांदोक्चरिबा अखोइगी इनाव से याम होनबा कनबा याम होनबा कनबा दुम इनावनी को मैम सिबु येंबिरो सि ममांगी सिना अखोइगी क्यामगैगी साइड रोम ममांग दो ओरसु यारे और एमयू की हे ऑपोजिट लेसिना अखोइगी लैसांग हिडेन हाइनबदुनी को इसिंग सांगना अखोइगी चटलिबसे लैसांग हिडेन हाइनबदुनी इसिंग याम लुबनी अदो मैम लैसांग हिडेन की हेक नाकंदनी को एमयू की हेक ऑपोजिट ता सोम नाकंदा एमयू लेरे एमयू से की हेक ऑपोजिट ता ख्वाइदगी नकपा अखोइगी ख्वाइदगी नकपा अदो ख्वाइदगी जो होंगबा बिरयानी फंगबा अखोइ रेस्टोरेंट फास्ट फूड हारगदी मैम अखोइ कंगलै चिंजासिना ओइगदोइनी मैम दा शेयर तौजरी दुगा मैम ना ngahang lengthokpiraga khoi inaw haitare inaw se ai mayam mangdu sak takchage ko haki matung da khoi sak takchage loina na khoi gi inaw sina koyam kana khona rakki haibado chuhing sumambadagi hauraga khoi gi masa su khoi national player or mine mayam football gi ko ado mana kayam kana struggle tawraga khoi gi si phawgi level se lakhibano haibagi wari du su laksage loina na asuk hongba biryani khoi plate makhai ama da half plate ama rupees 60 da asuk hongba biryani south ta chalaga chana rugada posi swai da matau karamna होना पीरिबनो हाइबगी होय नुंगाइबो हंसिंग हंजगे मैम लोय फाउगी मिनिसि दुगा मसाना मसा थबक पिजरिबा सिंगसिबु अखोय सिमेट्री सोसाइटी प्रमोट तौबगी अचौब स्टेप अचौ खोंथांग मोइना ngasi अखोय सिमेट्री सिना नोंगुदि खरगा ताइ नोंग तारगसु मयाम गी दमकता थौगलनि खन्ना अखोय लाइव थाजरई मैम शेयर तौबिरमो लोयना इनाव सिबु मैम सक ताकचरके लोयना मफम से लैबिरम कस्टमर खरा उनजदुना अखोयगी मफम से पिबिरिबा सर्विस हाइतारे अखोयगी कंगलै चिंजाक सिना पिबिरिबा महाव से मतौ करनबा महाव ओइबगे हावब्रा हावतब्रा हाइबगी नुंगाइ वहंग हंजगे मैम से एमयू गेट पु योक्ता गदि कंगलै चिंजाक योरमनिको एमयू गेट सिगी फुट ओवर ब्रिज से हेकला थोपगा अहान बा स्टॉप पे से तिसे कंगलै चिंजाक नि येंबिरो कंगलै चिंजाक फास्ट फूड
चिंजाक हाइना चाउना दम उरे को बट लोगो ददी कंगले चिंजाक हाइना यावी प्राइस सी रुपीस 60 to 120 हाइबने अदो मरुइना प्राइस सी याम होंगना खोई हाफ प्लेट रुपीस 60 दगी स्टार्ट तौबनी लोइना फुल प्लेट चागे हारगना मैं 120 रुपीस ता लेबनी को अदो मरुइना साउथ इंडियन फूड अदैदी मसागी चाइनीज फूड आइटम सिंग मरांग काइना फंगनी हाइबसिमा ममांग द इरिबा आइटम सिना सो खोइदा खोइगी एक्सप्लेन तौबीबा हाइ तारे रिटर्न वर्ड सिंग सिना को कैची वर्ड ओइना थमे बिरयानी रुपीस 60 to 180 क्या होंग जानो क्या हाउ जानो बट अखोदी चाजरे मैं को मैं हाउ तंग लापियो हाउ हाउ तेबदसु अखोइना पंगा हजमना या पोते मैं हाउ ते हागदी मोय दुम उपाय लेरोइदोनी बट हाउ हागदी हेन हेन चाखटपा हेन माइ पाकपा अदुगुम्बा अखोई कंगलै चिंजाक अमक ओहेनबियु हाइबसे खोइ सिमेट्रिक सिं माइकैदगी मयांग यफमदा खोइ हाइजरी इकोप मनजरी मैम चंगमिनसी मपासी लैसे मास्टर शेफ हाइना थारी को मसाई मास्टर शेफ हाइना थाई मपांगिसे लोइनाना सोम नाकंदसु कोई कंगलै चिंजाकी लोगो थेला मतुंगदा कोई बिरयानी रुपीस 60 to 120 हाइना इदुना थमलेको सिदा लेरे याम फजै मैम मईगी एम्बियंस से मईगी एम्बियंस से यामना याम फजबा हाइ तारे नुमिदांगी नुमिदा वाइरम एम्बियंस से दुखि मतिक फजै yes we are open नाइना थार थमे मचिंदा yes we are open नाइना थार थमे अदो मैम चंद्री ममांगदा मपांगी एम्बियंस सिंग हाक एन्जॉय तौमिनसिको सोम नाकंदा लेरे मैम सिदा मई थालिबा सोम नाकंदा मई थालिबा मनुंदा कस्टमर मैम लेरिबा मैम युमिनर्सी काउंटर दा हुजि पेमेंट खरा तौबा माली कस्टमर खरा पेमेंट तौरी लोइना खोइ मनुंदा खुचन नबा खो होना जगे कस्टमर सिगी सुगतन प्राइवेसी थमजबो ओइना खोइ खतम खुचन जगे लापतकना उबा मतमदा मैम खोइ प्लास्टिक चेयर्स खरा थाबा उबा फंगजरे लोइना खोइगी प्लाईवुड की खोइगी टेबल हाइ तारे को खोइ फोल्डिंग टेबल दो खोइ खोइगी थाबा उबा फंगजरे लोइना सोम नाकंदा उबा फंगजरी से खोइना खोइगी कॉफी मशीन उबा फंगे को कॉफी सु उबा फंगनी कॉफी उबा फंगबा जे मैम कॉफी मशीन उबा फंगा मैम ना खोइ सिदा लागा कोई कॉफी अमतंग थक्चगे गाइजो खोइगी फंगदोनी को कॉफी सु लुपा क्या पीबो कॉफी नो गाइजो कोई हंगनबा कोइ होना जगे नोआइबिरी ब्रदर कमाइन तौबिरी आई माइक सम ता हाफे को नोंदा दोगा वाई दो तुम सारसे ब्रदर की मिंग सी मैम तंग सताक सिने आई ब्रा मुतुम प्रेमचांद मुतुम प्रेमचांद से करी लमदगी ओइगदोइनो मैम तंग सताक पियो सजिंग करामदगी सचिन करामदगी अदु मपान वरी सुम सासिने सुम मनुंग साइ फुंगकदौ माले को मैम सुम चाबसु याम यावनारी दुना डिस्टर्ब तौदना मपान दोइना मैम वाकेन टॉक तौजगे सॉरी मुतुम प्रेमचांदना खोइगी कंगलै चिंजाक से हांगदोक्ट्री ममांगदा तसेंग अदुम हाइबियु को असेंग मदु दुम हाइबियु करम्बा खोइगी थबकना यान हाना खोइ सानै सा थबक पिजबै थबक से करम्बा थबकनि हान हाना तौबिरखी अदु ngasi फावबगी कंगलै चिंजाकी ngasi gi step से सी यौनब होनब मतमदा खोइगी खरा अवा नुंगाइ हाइता खतंग शेयर तौबियो आइजे दङो सेंग हाइतारि सुम युमदा बोन हाना खोइ आइजे हाना प्लेयर ना हाउजर फने बो बोन साना हाउजर मे अदगी आइना खोंग सोपि जुइ लेगिबदगी युमदा सुम लेबदगी थबक सुनिगा लेतबदे आई सेक सुबा अदगी उसुबा खरा चसरमेबा अदुम दुनाइदि सागेना खोंग थाकपजे खरा इंटरेस्ट लैजेबा साना का पामजा बाइतारे होय अदगी आइना युमदा अखोइ लेकाइगी ओइना स्ट्रीट फूड ओइना आइना तोंगाना सेमजर थमजेबा होय साजर ले दो अखोइ लेकाइगी ददि पोसे खितंग सटपा वाबनिना आइजे सुहिंग अमुक सुहिंग तरोगा बाजार गा बेन तरो सपदो अदो तरो तौजरमे अदु मतुंगदा आइजे साना सुम थबक साना आई मी सुम साना थबक पिबा पामजा बाइतारे गवर्नमेंट की थबक खरि तौगेगा दि खंदबा गवर्नमेंट की थबक तेन काना सुम इंटरेस्ट लैजदा बाइतारे आइदि इमुंगी फैमिली प्रॉब्लम जु खरि जमनिना अदुगी दमदाइना बाजार चलगा सागे सेकलेन लाउ सेकलेन फंबा सेकलेन तौबा तौजरमे अदुगी मतुंना सागी प्रोडक्ट ओइना आइगी कंगलै जिमिंग जे कंगलै जिंग ngasi ngarang da thoksara phuna tebko ai tongana कंगलै ना थोनजरगा ai सागो प्रोडक्ट ओइना येन सिंजु येना चा तौजरमे अदुगी मतुंगदा ai कोरोना मनुंगजिदा आइगी इसागी ओइना फूड डिलीवरी सर्विस तौं तौजरमे अदुंना कोरोना हेक लोइगे मतुंगदा आइना सिदा कोइ स्ट्रीट फूड तौबा खलेबको अदाइना से खरा हाइधरगा लेबदो साइ साइ खतंग खाइ दा लेबा दाइना स्ट्रीट फूड ओइना अदाइ स्ट्रीट फूड लं थोक्सरे स्ट्रीट फूड थोक्सरा मतुंगदा इसा फैमिली प्रॉब्लम खा वाबनिना आइना मरुप खगा टेक औजरगा पैसाजे सागतसरगा दुकान जी लौबगी प्लान तौजरखने मतुंगना सी लौब मंगमजबिनाय अदो संगाबसी कुइ कुइद्रिबनि को मैम सु अंता हाइबियो ने करम काना संगागिबनो तंग हाइबियो संगाबजे नमित हुमनी मुसुरे संगागिबा याम ngaliba खोगी रेस्टोरेंट ओइगदोइनि को अदो मरुइना ngसागी
ꯂꯩꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯦꯆꯤ ꯑꯣꯏꯔꯤꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯕꯤꯔꯌꯥꯅꯤ ꯔꯨꯄꯤꯁ 60 ꯍꯥꯏꯁꯤꯅꯦꯕ ꯔꯨꯄꯤꯁ 60 ꯕꯤꯔꯌꯥꯅꯤꯁꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯁꯨꯛ ꯍꯣꯡꯅ ꯄꯤꯕ ꯉꯝꯃꯤꯁꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯦꯐꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯨ ꯈꯤꯇꯪ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯕꯤꯔꯌꯥꯅꯤ ꯍꯧꯕꯤꯔꯤꯕ ꯁꯦꯐꯁꯤꯅ ꯀꯗꯥꯏꯗ ꯄꯨꯕꯤꯔꯛꯄꯅꯣ ꯏꯁꯥꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯥ ꯀꯅꯥꯅ ꯇꯧꯕ꯭ꯔꯣ ꯑꯗꯨꯒꯤ ꯃꯇꯥꯡ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯦꯞꯁꯦ ꯇꯥꯃꯣ ꯀꯩꯅꯣꯅꯦ ꯑꯩꯅ ꯇꯣꯉꯥꯟꯅ ꯑꯩ ꯈꯕꯔꯗꯗꯤ ꯍꯥꯏꯔ ꯂꯧꯖꯈꯤꯕꯀꯣ ꯑꯗꯨꯗ ꯁꯦꯞꯁꯦ ꯑꯩꯒꯁꯨ ꯈꯪꯅꯕ ꯑꯃ ꯑꯣꯏꯅ ꯃꯥꯁꯦ ꯕꯦꯡꯒ꯭ꯂꯣꯔꯗ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯅ ꯆꯍꯤ 5 ꯂꯩꯔꯕ ꯑꯗꯨ ꯁꯦꯞꯇꯣ ꯇꯧꯔꯒ ꯇꯧꯖꯈꯤꯕ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯁꯤꯗ ꯕꯤꯔꯌꯥꯅꯤ ꯐꯪꯕ ꯃꯇꯝꯗ ꯑꯗꯨꯝ ꯕꯤꯔꯌꯥꯅꯤ ꯄ꯭ꯔꯥꯏꯁꯁꯦ ꯈꯔ ꯇꯥꯡꯉꯤꯗꯅ ꯑꯗ ꯆꯥꯗꯤ ꯆꯥꯅꯤꯡꯉꯒ ꯀꯁꯇꯃꯔꯉꯩꯅ ꯑꯗꯨ ꯈꯤꯇꯪ ꯑꯋꯥꯕ ꯃꯥꯌꯣꯛꯅꯕꯗꯨ ꯑꯩꯅ ꯏꯁꯥꯒꯤ ꯄ꯭ꯔꯣꯐꯤꯠꯀꯤꯁꯨ ꯌꯥꯝ ꯈꯟꯗꯕꯤꯗꯀꯣ ꯀꯁꯇꯃꯔꯒꯤ ꯃꯥꯒꯤ ꯗꯤꯃꯥꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯕꯤꯐ ꯕꯤꯔꯌꯥꯅꯤ ꯕꯤꯔꯌꯥꯅꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯈꯛꯇꯪ ꯅꯠꯇꯦꯕ ꯕꯤꯐ ꯕꯤꯔꯌꯥꯅꯤꯁꯨ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤꯁꯨ 60 ꯗꯦ ꯕꯤꯐꯁꯨ ꯌꯥꯎꯔꯤꯕ ꯆꯤꯀꯟꯁꯨ ꯌꯥꯎꯔꯤꯕ ꯔꯨꯄꯤꯁ 60 ꯁꯤꯗ 60 ꯁꯤꯗ ꯍꯥꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯆꯤꯀꯟꯒ ꯕꯤꯐꯀꯁꯦ ꯃꯃꯜ ꯌꯦꯡꯅꯔꯨꯒꯗꯤ ꯑꯗꯨꯝ ꯑꯣꯜꯃꯣꯁ ꯗꯕꯜ ꯇꯥꯏꯝꯁ ꯈꯦꯠꯅꯕꯅꯦꯕ ꯗꯕꯜ ꯇꯥꯏꯝ ꯈꯦꯠꯅꯩ ꯑꯗꯨꯁꯨ ꯂꯨꯄꯥ 60ꯗ ꯑꯗꯨꯝ ꯄꯤꯕꯤꯗꯣꯏꯅꯦꯕ ꯂꯨꯄꯥ 60 to 120 ꯗ ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯕ ꯍꯥꯏꯇꯥꯔꯦ ꯀꯁꯇꯃꯔꯒꯤ ꯑꯣꯏꯅ ꯃꯣꯏꯅ ꯑꯄꯥꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨ ꯇꯧꯖꯈꯤꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯗꯤ ꯑꯁꯨꯛ ꯍꯣꯡꯅ ꯄꯤꯕ ꯉꯝꯃꯤꯁꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯁꯦꯟꯗꯣꯡ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯀꯟꯅ ꯋꯥꯍꯪ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯁ꯭ꯇꯥꯐꯀꯗꯤ ꯀꯌꯥꯃꯨꯛꯀꯗꯤ ꯂꯩꯕꯤ ꯃꯐꯝꯁꯤꯗ ꯁ꯭ꯇꯥꯐ ꯄꯨꯟꯅ ꯀꯌꯥꯃꯨꯛ ꯄꯨꯟꯅ ꯁꯔꯚꯤꯁ ꯇꯧꯃꯤꯟꯅꯕꯅꯣ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁ꯭ꯇꯥꯐꯁꯦ ꯃꯣꯏ ꯂꯥꯛꯀꯗꯕ 2ꯗꯤ ꯋꯥꯠꯂꯤꯕꯀꯣ ꯍꯧꯖꯤꯛ ꯑꯣꯏꯅ ꯃꯣꯏ ꯂꯩꯔꯤꯁꯦ ꯁ꯭ꯇꯥꯐ ꯃꯣꯏ 3 ꯂꯩꯌꯦ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣ ꯁꯥꯕꯒꯤ ꯅꯨꯄꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯀꯌꯥꯅꯣ ꯅꯨꯄꯤ 3 ꯅꯨꯄꯥ 1 ꯑꯗꯣ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯃꯥ ꯉꯁꯤꯗꯤ ꯀꯩꯅꯣ ꯂꯥꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯃꯥ ꯃꯁꯥꯒꯤ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜ ꯊꯕꯛ ꯈꯔ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯃꯣꯏ ꯁꯦꯞꯇꯣ ꯑꯃꯈꯛꯇꯪ ꯂꯩꯔꯦ ꯁꯦꯞ ꯑꯃꯗꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯣ ꯃꯥ ꯈꯤꯇꯪ ꯆꯤꯜꯂꯦꯅ ꯍꯥꯏꯕꯗꯒꯤ ꯑꯗꯣ ꯐꯔꯦꯅꯦ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯁꯤꯕꯨꯗꯤ ꯍꯣꯏ ꯕꯤꯔꯌꯥꯅꯤꯁꯦ ꯐꯪꯉꯦ ꯐꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯥꯛ ꯂꯥꯝꯅꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯥꯝꯃꯛꯄꯁꯤꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯝꯁꯤꯗ ꯕꯤꯔꯌꯥꯅꯤ ꯆꯞ ꯆꯥꯏꯌꯦꯕꯀꯣ ꯑꯌꯨꯛꯇ ꯀꯔꯤꯒꯨꯝꯕ ꯂꯥꯛꯀꯦ ꯍꯥꯏꯔꯒꯗꯤ ꯑꯌꯨꯛꯇꯁꯨ ꯍꯥꯡꯕ꯭ꯔꯥ ꯑꯌꯨꯛꯇꯅ ꯀꯩ ꯑꯥꯏꯇꯦꯝꯁꯤꯡ ꯐꯪꯉꯤ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯌꯨꯛꯇꯅ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯄꯔꯥꯊꯥꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯇꯦꯝ ꯃꯁꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ प्लेन पराठागुम बालू पराठागुम लेदना अदा पराठा मखन खरा यामे पराठा मोय मखन मरी मुसेबको पराठादा अखोगी सन मही गा यावरगा पीब पराठा अदुगुम मुझे यावे अयुतगी दम थोंगोनी को सनजे अयुतगी दम थोंगा दम तवे नोंगा अंगरांगी नतेबा अंगरांगी नते फ्रेश डाक थोंगा अदगी मसाना अखोगी कवैबा सा गा साजदबगी ओइना तो वेजिटेबल गी वजु कोई वेजिटेबल गी जु पराठा फंगनी पराठा मखन मरी मुले जे तर अदो फरेने पुंग कया दगिना हांगा पुंग कया फाउनो लोन दोइसे ता हाइबियो हौजिक ओइनादि तमोइना खतंग जे पुंग तैते हांगा अयुकी पुंग तैते हांगा पुंग 10 साइड लोले दांगी अदो नुदिन चुपा दुम हांगदोइने नुदिन चुपा दुम हांगदोइने याम नुंगाइने वारी से याम नुंगाइरे अदो मरोइना कोई सिट अरेंजमेंट से कमाई तो ता यंगमिनासिने सिट मी कैपेसिटी से कमाई तोबनो कया मुक चम फम चली खतंग थंबियो यंगमिनासे साइ मयाइ दे वारी सार्स सिटसे पुलपना सिट 10 थाबने बको अदुगा टेबल 10 टेबल 10 थाबने बा अदो संगन सीगी टेबल ओइदुनेबा अदा मोय कस्टमर खरा ओइ कनो मसागी डेस्क असांगबा ओइना परेंग ओइना थम्मिसे थम सी टेबल ओइजरकनेबा अदा मोय कस्टमर खरा कनो तौबगी सौखी सुनदबगी सिगी सौखी खा लक्सनगरे होय कस्टमर से याम लाको माले नुतिजागी दम चिनरो हौदोपो नुमितगी सुमाने दम चिनरो कमाइ तौगे दम मयाम नुसिबिदना खरा दम लाखि हाइता अदो मयामना हंगबिरई अखोगी बिरयानी दो अखोगी चाक अंगौब्रा नत्रगा बिरयानी रा ना हंगबिरे कमाइ तो खतन कमाइ खोबिनी खतन हाइबि डायरेक्ट अखोगी दम बिरयानी दो अदु डायरेक्ट अदु फ्रेश डायरेक्ट आइदि चाक अंगौबा नत्रे चाक अंगौबा नत्रे अदु नते डायरेक्ट दम तोगा डायरेक्ट मै फ्रेश डायरेक्ट खंगदिन अखोई मणिपुरदा कमाइ तौगेदा करिगुमा थबम तौ तागदि वहांग से जा दुम थोएबा मयामना हंगबिरि वहांग सो असेंबो वहांग ने हाइतारे ngसागी बिरयानी ने हागा ngसागी फ्राइड राइस पुथोरकद्रा और नत्रगना चजिंग औ पुथोरकद्रा मयाम सुम चिंगनबो वहांगदि कोइना सुम हंगजरि जे ngसागी बिवर अमोइना सुम हंगजबने बको अदो याम नुंगाइ अदो सिदा लेसिना कॉफी मशीन ओरेको कॉफी मशीन से अयुक्तगी दुम वर्क तौबा होरमनी ने अयुक्तगी दुम वर्क तौ होवे अतै तै आइटम सिंग मयामना पाना चानबा अपार्ट फ्रॉम ngसागी बिरयानी सुदि ऑब्वियसली पामे लोइना अयुक्की पराठा से याम पाना चानरे अतोपा मयामना एमयू की एरिया सोइबनिना याम थुना चागा थुना हंगिबा याबा आइटम्स करी करी गदि सेम साबि सिदा आइटम जे दमो अखोगी साउथ इंडियन फूड तदी दम मनम नाय दम आइटम दम खा फंगनी को तंदूरी साउथ इंडियन से एग्जांपल तंदूरी गुंबा दिगी डोसा गुंबा दु जुले ने दुगा चाइनीज फूड ता अखोगी सौ मोमो फ्राइड राइस दुगुम जुलै फंगने अदुगा आइना दमो पोसे हौदंगाय मिनको आइना जु अखोगी कस्टमर मागी डिमांड की कोई प्रोडक्ट डिमांड है तारे अदुगी मतुंगिना मोइना अखोगी सी फूड पाम तारगा जु कोई कोरियन आइटम जइना हाफ के खंजरीबा अदु मोइना होजि पीबीसना चाइनीज आइटम गा साउथ इंडियन की आइना मोइ कस्टमर डिमांड की अखोगी प्रोडक्ट डिमांड की मतुंगिना
Korean item ga digi phoi mete traditional food khoi singju bora pangnam tharoi thongba sugum jo hapsai khanjari ado hujikse yamna nauri mina adu hapsal loga abo public ki matungina tawjarga taw bai tar hoi yam nungai hai di wahang sing si khoina hangubi matik pakhom je matik cha chang ko pasima su yam nungai je hangi khudimak lai le rambase ado juice ko masu sembra ada juice khoi items khara hai kra khara su ubudum phange ba karam juice items sing ga di prepare tawgi juice khoi fresh juice ta pineapple lai re banana lai re orange lai re adagi khoi ki silai juice sidum lishnu phangani adagi khoi ki kano jo lemon juice phangani samosa su phangini ko samosa je kai flavor gi samosa no samosa je chicken samosa haida chicken samosa hoina chicken samosa se yamna khoi gi si highway si gi yam demand leiba thajadana yam demand leiba item amu hoi ko ado pharine akoina sigi the MUC he haidrak matamda koi road side ki food street food se yam common ore hojikan de do road side se the street food se sumaina mai ga lighting ga se thandana khotana yam phajahali se si tasengna si semno hona matamda duki matik chauna investment changani sel duki matik yam changani hai tai koina yengba matamda se plastic ke chair khara or asagi foldable table khara uba phangi hek mayam na kana guma khani hek yeng matamda sel chang da man but investment di aso investment na oiranga doine ba ko investment se kamai tawi hana tungjan jarak pa sel lagi dum tawbra natragana khoigi loan guma loba bank ki support loba khopa tawbra kamai tawi tang haibio adudi ta sen hatai ta moina khoi street food hodok charki ba da ina pesa kha tungjan jagi ba adagi ina marup so kha yaw jagi bai tar adagi phangapur pesa duna si bibam je yaw kene ai topa loan logi ba adagi mayam dagi mateng logi budi thadong laite mingondagi di pudre ba mingondagi pudana hodok saba business hai tare hojikangi business sing sidi sengna haibada akhang hai myam su thole do mingondai pura is business hai sidi mingondai pura tawgadam ni haiba concept so still chatna ba yauri but aigi inau premchan mutungi wakhalon dadi masana khona jaraga ngasagi chuhing sumam padai hauraga tam lakhi baduna even se pani puri bau sale to biram haibiri ko pani puri bau sale to mi road side ta yon dana khotana chatana khotana even se bazagi da BT park mamang da overbridge makhong da pot chayo lambai wari sum haibiri ko aduri save to ko mayam duna ngasi sigi from se yoba ngam mirak pani haibase doki matik chak thok chaw phauje ado naharol sing sina hojika naharol sing sina government job sum tanar leibasi kari phaubi ge aduga sumaina business ama mai pa na tau khra matung da phang pa income siga government ki as a public servant na moina tau be moi gi income duga kamai ga sum compare tau yai mayam su khatang haibi mo so that private job sida hena pam na ba hai tai khatang tham biu ne sing hai ta da mo khoina naw na ho sai mayam su ko isagi na government job ta sum depend tau je amom di naw ka sina pam jade sing bagi khoina sam na have da khoina government job tong ni hai ta ga ju isagi oi ba business masa hodok charaga khoi family backing chawna leitabadadi hojikdi government job tawda paisa je aduki sangi hai jari ko adu sangma to puthongna honar ko tamda khoi family da waba lakani adagi pocha yon bo khapa yaw khani na adu ta sena adu ma family habak to government job tawning hai tar ga ju isagi anna hona jaramba khoi yen nganu loi badan traga ma tawoi tar ju ko adu business masa di hodok piraga kamai tawbli ai adu na tana ina business khoi gi business siga government job kadi sugimati khenari hajari buka moromda okay ado private job to mai kari mo pa kita ga di dungai basu yam lei bane moromda ning tam basu lei dana ayu pung mapan da chalaga pung manga da handa ya pressure su lei roi charing matam chalaga haning matam han basu ya ni sagi hoi ta ga da ado yam nungai do customer lak piram sing na kai feedback ka de piram mi se lak piram feedback aurak padai hauna hai tari ngasi bhau lak pa customer sing kai habiram sedi damo se khoi mafam je amna le adagi khoi biryani ke hawe khole taste hoy khole dum bidam hai adu mafam je adagi paisa price ju atai ka khara different le ne ko man ju honge khole man habi jam bidum yawe ya nungai ne ado manipur miyam da yengbiri ba mayam sena su ai hayeng mak la ge horen mak la ge hayeng mak la ge haibir pusu yam yawe ba ko yengbiri ba mayam da khoi gi mafam sida kanglei chinjak sidong tang lak pi yu haibagi request ma ado haibiri ba comment sing asi horen su yaraga di koi premchan na khatang reply am tang tak han bia ga dam ngai dong ma le ko mayam de invite am tang to yu de lak pi yu ma hau tang bi yu ha ga mayam sibu lab su bi video mayam na kanglei chinjak sida lak pi raga leiba kano mayam je tang mayam lak pi ga tang test to bi yu jari aduga maroi siga khoi singami city la dagi market dum lak pi khoi taraga di ai leiba kumai khoi ki kano festival charau ju kui jena charau ju kui na ai 10% muki discount to jai so hong hai se 10% of pisala ka doi ni 10% of pisage yam nungai ne 10% discount mayam koi charau ba gi oi na ko offer pi bi re yam nungai je hanna saga chari loina na khoi gi staff amani dang una jaba ya ga da hai di kara kana gi support ko loina na leibano hai bu mayam pan bi gre ko staff amani wari sa ba ya ba le ga tang sen bi ne ya ai customer sing ja per wai sa jage ai gi naw sing kai lamdai no hairo na khoi na chari se kai item no hairo
ꯑꯩꯒꯤ ꯃꯤꯡ ꯀꯩꯅꯣ ꯇꯦꯅꯤꯁ ꯀꯦꯅꯤꯁ ꯍꯥꯏꯕ ꯑꯩꯒꯤ ꯃꯤꯡ ꯀꯩꯅꯣ ꯇꯦꯅꯤꯁ ꯍꯥꯏꯕꯀꯣ ꯀꯦꯅꯤꯁ ꯇꯦꯅꯤꯁ ꯀꯦꯅꯤꯁ ꯍꯥꯏꯕꯀꯣ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯅꯦꯕ ꯍꯟꯗꯛꯁꯨ ꯑꯃꯨꯛ ꯁꯣꯏꯒꯦ ꯇꯧꯋꯤꯗ ꯑꯩꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯩꯅ ꯋꯥꯡꯖꯤꯡ ꯋꯥꯡꯈꯩꯗꯒꯤ ꯃꯤꯡꯅ ꯔꯣꯍꯤꯠ ꯌꯨꯝꯅꯥꯝ ꯀꯧꯖꯩ ꯃꯤꯡ ꯍꯥꯏꯔꯛꯑꯣ ꯁ꯭ꯋꯤꯗꯦꯟ ꯑꯗꯣ ꯀꯩꯀꯩ ꯑꯥꯏꯇꯦꯝꯅꯣ ꯆꯥꯔꯤꯁꯦ ꯅꯣꯏ ꯑꯍꯨꯝꯁꯤ ꯃꯅꯨꯡꯗ ꯀꯦꯞꯇꯦꯟꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯀꯦꯞꯇꯦꯟ ꯑꯣꯏꯔꯁꯦ ꯑꯣꯀꯦ ꯀꯦꯞꯇꯦꯟ ꯔꯣꯍꯤꯠ ꯍꯥꯏꯕꯤꯌꯣ ꯆꯥꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯆꯧ ꯑꯃ ꯂꯩꯖꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯒ ꯀꯩꯅꯣ ꯁꯤꯡꯉꯥꯔ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤꯁꯦ ꯀꯩꯅꯣꯁꯦ ꯆꯤꯀꯟ ꯁꯃꯣꯁꯥ ꯆꯤꯀꯟ ꯁꯃꯣꯁꯥꯁꯦ ꯑꯗꯨ ꯁ꯭ꯋꯥꯏꯁꯦ ꯆꯧꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨ ꯆꯧꯁꯦ ꯆꯤꯀꯟ ꯌꯥꯎꯕ꯭ꯔꯣ ꯅꯠꯇ꯭ꯔ ꯚꯦꯖꯇꯣ ꯀꯃꯥꯏꯅ ꯆꯤꯀꯟꯁꯨ ꯇꯧꯕꯅꯣ ꯌꯥꯎꯋꯦ ꯑꯗꯨꯝ ꯕꯤꯐꯀꯤꯁꯨ ꯐꯪꯉꯦ ꯍꯥꯏꯕꯅꯦ ꯕꯤꯐꯇꯤ ꯆꯥꯗꯕ꯭ꯔꯣ ꯕꯤꯐꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯖꯗ꯭ꯔꯤ ꯆꯧꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯤꯀꯟꯒꯤ ꯑꯣꯏꯅ ꯆꯥꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯁꯤ ꯀꯣꯐꯤꯁꯨ ꯂꯩꯔꯦ ꯀꯣꯐꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯋꯦ ꯑꯗꯣ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯂꯥꯛꯎ ꯍꯥꯎꯏ ꯃꯌꯥꯝ ꯃꯍꯥꯎ ꯇꯪꯕꯤꯌꯨꯒ ꯍꯥꯏꯅꯤꯡꯕꯒꯗꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯅꯤꯡꯕꯁꯦ ꯍꯣꯏ ꯁꯤꯗ ꯂꯥꯛꯑꯒ ꯃꯌꯥꯝꯁꯦ ꯆꯥꯅꯕ ꯍꯥꯏꯖꯅꯤꯡꯉꯦ ꯍꯥꯏꯗꯤ ꯆꯧꯁꯤꯡꯁꯦ ꯂꯣꯏ ꯍꯥꯎꯋꯦꯕ ꯍꯥꯏꯗꯤ ꯑꯇꯩꯒ ꯌꯦꯡꯉꯨꯕꯗꯀꯣ ꯁꯤꯁꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯍꯥꯎꯕꯒꯨꯝ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗꯗꯤ ꯑꯗꯣ ꯍꯣꯔꯦꯟꯁꯦ ꯅꯣꯏ ꯑꯍꯨꯝꯁꯦ ꯆꯥꯛ ꯆꯥꯔꯣꯏꯗ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯣꯏ ꯆꯧꯁꯨ ꯆꯥꯁꯜꯂꯦ ꯁꯃꯣꯁꯥꯁꯨ ꯆꯥꯁꯜꯂꯦ ꯀꯣꯐꯤꯁꯨ ꯊꯛꯆꯜꯂꯦ ꯆꯥꯛ ꯆꯥꯕ ꯌꯥꯒꯤꯗ꯭ꯔꯣ ꯍꯣꯔꯦꯟꯁꯤꯗ ꯆꯥꯛꯁꯦ ꯈꯪꯗꯦ ꯍꯣꯔꯦꯟ ꯈꯔ ꯊꯦꯡꯂꯞꯅ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯀꯥꯟꯗ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯊꯣꯛꯑꯣ ꯍꯥꯎꯅ ꯆꯥꯊꯣꯛꯑꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯑꯩꯈꯣꯏ ꯕ꯭ꯔꯗꯔ ꯈꯔ ꯆꯪꯕ ꯌꯥꯅꯤ ꯋꯥꯍꯪ ꯂꯥꯛꯆꯒꯦꯀꯣ ꯌꯥꯅꯤꯅ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯣ ꯖꯣꯟꯁꯟ ꯏꯆꯦꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯑꯩꯁ꯭ꯋꯤꯟꯇ ꯖꯦꯝꯁꯟ ꯃꯆꯤꯟ ꯃꯅꯥꯎꯔꯣ ꯖꯣꯟꯁꯟ ꯃꯆꯤꯟ ꯃꯅꯥꯎ ꯅꯠꯇꯦꯀꯣ ꯏꯆꯦꯒꯤ ꯃꯤꯡ ꯍꯥꯏꯌೋ ꯁꯅꯥꯊꯣꯏ ꯌꯥꯎꯔꯦ ꯀꯔꯝꯕ ꯑꯥꯏꯇꯦꯝꯅꯒꯗꯤ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯏ ꯉꯁꯤꯒꯤꯁꯦ ꯆꯧꯅ ꯈ꯭ꯋꯥꯏ ꯍꯥꯎꯋꯦ ꯆꯧꯁꯦ ꯆꯤꯀꯟꯒꯤ ꯆꯧ ꯑꯣꯏꯗꯣꯏꯔꯥ ꯆꯤꯀꯟ ꯆꯧ ꯀꯩꯒꯤꯅꯣ ꯆꯧꯅ ꯈ꯭ꯋꯥꯏ ꯍꯥꯎꯁꯦ ꯃꯣꯃꯣꯁꯦ ꯍꯥꯎꯇ ꯃꯣꯃꯣꯁꯦ ꯑꯩꯈꯣꯏ ꯂꯣꯏ ꯆꯥꯔꯦ ꯂꯣꯏ ꯍꯥꯎꯋꯦ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯂꯣꯏ ꯃꯍꯥꯎ ꯇꯪꯉꯝꯅꯦ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯏꯕ ꯂꯣꯏ ꯍꯥꯎꯋꯦ ꯍꯥꯎꯏꯀꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯗꯣ ꯄꯥꯝꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯍꯥꯎꯁꯨ ꯍꯥꯎꯋꯦꯕ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯑꯩ ꯉꯁꯤꯒꯤ ꯃꯍꯥꯎꯃꯛꯇꯤ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯏꯅꯣꯒ꯭ꯔꯦꯁꯟ ꯅꯨꯃꯤꯠꯀꯤ ꯃꯍꯥꯎꯗꯣ ꯃꯣꯃꯣꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯥꯎꯋꯦ ꯃꯣꯃꯣ ꯑꯝꯇ ꯍꯣꯛꯑꯒ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯣ ꯑꯩꯁꯨ ꯇꯤꯟ ꯌꯣꯠꯅꯕ ꯑꯃꯇꯪ ꯃꯄꯨꯝ ꯑꯣꯏꯅ ꯍꯣꯛꯁꯤꯀꯣ ꯆꯤꯛꯇꯕꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯥꯎꯅꯀꯣ ꯍꯦꯛꯇ ꯆꯥꯊꯔꯒꯦ ꯑꯩꯈꯣꯏꯒꯤ ꯃꯩꯀꯥꯄꯤ ꯈꯨꯃꯟꯅꯒ ꯆꯥꯕꯒꯤ ꯃꯑꯣꯡꯗꯣ ꯍꯥꯎꯏ ꯀꯥꯏ ꯇꯧꯕꯤꯗꯣ ꯇꯧꯁꯜꯂꯨꯅꯦ ꯀꯩꯅꯣ ꯃꯩꯀꯥꯄꯤ ꯈꯨꯃꯟ ꯃꯥ ꯆꯥꯕꯗꯣ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯣ ꯃꯥꯏ ꯃꯨꯛꯕꯥꯡ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯕ꯭ꯔꯣ ꯃꯥ ꯆꯥꯕ ꯃꯌꯥꯝꯗꯣ ꯌꯣꯡꯆꯥꯛꯀ ꯆꯥꯕꯗꯣ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯗꯤꯌꯦ ꯃꯩꯀꯥꯄꯤꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯉꯤꯀꯣ ꯃꯥꯅ ꯀꯃꯥꯏꯅ ꯆꯥꯏ ꯑꯝꯇ ꯍꯨꯛꯄꯤꯌꯨꯅꯦ ꯍꯥꯎꯏ ꯀꯧ ꯀꯥꯏ ꯇꯧ ꯆꯥꯊꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯌꯨꯅꯦ ꯑꯃꯇꯪ ꯍꯥꯏꯗꯤ ꯃꯣꯃꯣꯁꯦ ꯍꯥꯎꯕꯅꯦꯕ ꯑꯁꯦꯡ ꯃꯣꯃꯣꯁꯦ ꯍꯥꯎꯕꯅꯦ ꯑꯩ ꯆꯥꯔꯦ ꯑꯗꯨꯅ ꯈꯪꯕꯒꯤꯅꯦꯕ ꯍꯥꯏꯁꯦ ꯃꯣꯃꯣ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯁꯨ ꯌꯥꯏꯗ ꯁꯥꯏꯕ ꯃꯈꯣꯟ ꯊꯣꯛꯍꯟꯕꯤꯌꯨ ꯁꯥꯏꯕ ꯃꯈꯣꯟ ꯊꯣꯛꯍꯟꯕꯤꯌු ꯀ꯭ꯔꯧ ꯁꯥꯏꯕ ꯃꯈꯣꯟ ꯊꯣꯛꯍꯟꯕꯤꯌꯨ ꯂꯣꯏ ꯄꯠꯊꯔꯕꯅꯤꯅ ꯊꯣꯛꯎ ꯌꯥꯗ꯭ꯔꯦ ꯂꯣꯏ ꯄꯠꯊꯔꯦ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯈꯔ ꯗꯤꯞ ꯑꯃ ꯂꯨꯞꯈꯤꯕꯗꯣ ꯃꯥꯁꯦ ꯃꯣꯔꯣꯛꯂꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯆꯝ ꯆꯝꯕ ꯁꯣꯁꯂꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯆꯤꯂꯤ ꯁꯣꯁ ꯆꯤꯂꯤ ꯁꯣꯁꯅꯦꯕ ꯆꯤꯂꯤ ꯁꯣꯁꯁꯦ ꯑꯗꯨꯝ ꯆꯥꯕ ꯉꯝꯕꯤꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯎꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯣꯃꯣ ꯆꯥꯐꯝ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯑꯇꯩ ꯃꯣꯃꯣ ꯆꯥꯐꯝꯗꯒꯤ ꯑꯩꯈꯣꯏ ꯀꯪꯂꯩ ꯆꯤꯟꯖꯥꯛꯀꯤ ꯃꯣꯃꯣꯁꯤꯒ ꯀꯔꯤ ꯈꯦꯠꯅꯕ ꯂꯩ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯈꯦꯠꯅꯕꯁꯦ ꯑꯇꯩꯗ ꯆꯥꯔꯨꯕꯁꯤꯡ ꯃꯍꯥꯎꯗꯤ ꯑꯗꯨꯝ ꯈꯦꯠꯅꯩꯌꯦ ꯁꯤꯅ ꯍꯥꯎꯕꯁꯨ ꯑꯗꯨꯝ ꯍꯦꯜꯂꯦ ꯃꯌꯥꯝꯁꯨ ꯃꯍꯥꯎ ꯑꯝꯇꯪ ꯇꯪꯕꯤꯌꯨ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯁꯨ ꯂꯥꯛꯑꯒ ꯃꯍꯥꯎ ꯍꯥꯏꯗꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯏꯊꯣꯛꯇꯣꯏꯅꯣ ꯉꯥꯡꯊꯣꯛꯇꯣꯏꯅꯣ ꯈꯪꯕ ꯅꯠꯇꯦ ꯍꯥꯎꯏꯁꯤꯅ ꯂꯣꯏꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇ꯭ꯔꯥ ꯍꯥꯎꯏ ꯍꯥꯏꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯍꯩ ꯀꯩ ꯂꯩꯒꯦ ꯃꯍꯥꯎꯁꯦ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯏ ꯃꯣꯃꯣꯒꯤ ꯃꯍꯥꯎꯁꯦ ꯏꯆꯦ ꯀꯃꯥꯏꯅ ꯍꯥꯏꯕꯤꯅꯤ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯍꯥꯎꯋꯦ ꯑꯇꯣꯞꯄ ꯃꯔꯣꯟ ꯀꯩ ꯂꯩꯒꯦ ꯏꯆꯦꯅ ꯁꯨꯝ ꯑꯉꯥꯡꯁꯤꯡꯁꯤꯗꯒꯤ ꯈꯔ ꯃꯔꯣꯟꯁꯨ ꯈꯔ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯗꯣꯏꯅꯤ ꯑꯗꯣ ꯃꯣꯃꯣꯁꯤꯒꯤ ꯃꯍꯥꯎꯁꯦ ꯃꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯁꯩꯊꯥꯕꯤꯅꯤꯡꯕꯒꯦꯕ ꯃꯌꯥꯝ ꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯥꯔꯤꯁꯤꯗꯤ ꯑꯗꯨꯝ ꯂꯣꯏ ꯁꯤ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛꯇꯤ ꯍꯥꯎꯔꯦ ꯂꯣꯏ ꯍꯥꯎꯋꯦ ꯏꯆꯟ ꯍꯥꯏꯔꯛꯑꯣꯅꯦ ꯏꯆꯟꯁꯦ ꯀꯩꯅꯣ ꯃꯣꯃꯣꯒ ꯆꯥꯒ ꯂꯨꯞꯄꯒ ꯆꯥꯔꯕ꯭ꯔꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯔꯛꯑꯣꯅꯦ ꯃꯣꯃꯣꯒꯤ ꯃꯍꯥꯎꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯑꯝꯇ ꯁꯥꯏꯍꯦ ꯉꯥꯏꯈꯣ ꯀꯥꯏꯗꯨꯅꯦꯕ ꯅꯪꯒꯤꯁꯦ ꯑꯗꯣ ꯐꯔꯦꯅꯦ ꯃꯣꯃꯣꯒꯤ ꯃꯍꯥꯎ ꯇꯣꯛꯈꯤꯁꯦ ꯑꯩꯈꯣꯏ ꯆꯤꯀꯟ ꯁꯃꯣꯁꯥꯁꯦ ꯆꯥꯕ ꯂꯣꯏꯔ ꯃꯥꯜꯂꯦ ꯆꯟꯅꯀꯣ ꯆꯤꯀꯟ ꯁꯃꯣꯁꯥꯒꯤ ꯃꯍꯥꯎ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯎꯕ꯭ꯔꯥ ꯃꯥꯁꯨ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯁꯥꯗꯤꯌꯦ ꯁꯥꯗꯤꯌꯦ ꯑꯣ ꯆꯞ ꯆꯥꯏꯌꯦꯕ ꯅꯠꯇ꯭ꯔꯥ ꯃꯍꯥꯎꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯆꯥꯊꯣꯛꯑꯣ ꯉꯥꯏꯍꯥꯛ ꯌꯦꯠꯂꯦ ꯑꯩ ꯀꯔꯝꯕ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯔꯦ ꯀꯔꯝꯕ ꯍꯥꯟꯅ ꯍꯪꯁꯤꯒꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯔꯛꯑꯣ ꯑꯩꯒꯤꯅ ꯑꯟꯖꯨ ꯂꯩꯔꯦ ꯑꯩꯒꯤꯅ ꯂꯟꯆꯦꯟꯕꯤ ꯂꯟꯆꯦꯟꯕꯤꯒ ꯑꯟꯖꯨꯒ ꯂꯩꯔꯦ ꯂꯟꯆꯦꯟꯕꯤꯒ ꯑꯟꯖꯨꯒꯁꯦ ꯃꯆꯤꯟ ꯃꯅꯥꯎꯔꯣ ꯅꯠꯇꯦ ꯀꯩ ꯂꯝꯗꯩꯅꯣ ꯀ꯭ꯌꯥꯝꯒꯩꯗꯒꯤ ꯑꯩꯅ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏ ꯑꯗꯨꯒ ꯀ꯭ꯌꯥꯝꯒꯩꯗꯒꯤ ꯁꯤꯡꯖꯃꯩ ꯈꯦꯇ꯭ꯔꯤ ꯂꯩꯀꯥꯏꯗꯒꯤ ꯀ꯭ꯌꯥꯝꯒꯩꯗꯒꯤ ꯃꯔꯛꯇ ꯈꯠꯅꯗꯕ꯭ꯔꯣ ꯈꯠꯅꯕꯁꯦ ꯁꯤꯗ ꯅꯠꯇꯦ ꯑꯣ ꯀꯩꯅꯣꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯃꯣꯒꯁꯦ ꯁꯦꯝꯃꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯁꯦꯝꯃꯤꯟꯅꯩ ꯑꯗꯨꯝ ꯃꯣꯃꯣꯁꯦ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯏꯆꯝ ꯆꯝꯕ ꯕꯦꯁꯤꯛ ꯈꯔ ꯍꯥꯏꯌꯨꯅꯦ ꯃꯌꯥꯝꯗ ꯌꯥꯝ ꯃꯨꯟꯅ ꯗꯤꯇꯦꯜꯗꯣ ꯑꯍꯥꯎꯕ ꯑꯥꯏꯇꯦꯝꯈꯩꯗꯣ ꯂꯣꯏ ꯄꯟꯗꯕꯤꯗꯅꯦ ꯀꯃꯥꯏ ꯁꯦꯝꯃꯤ ꯕꯦꯁꯤꯛꯇꯣ ꯈꯇꯪ ꯊꯝꯕꯤꯌꯣ ꯃꯌꯥꯝꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ
ꯐꯖꯅ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯑꯗꯩ ꯑꯩꯈꯣꯏ ꯃꯨꯟꯅ ꯇꯣꯠꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯉꯁꯤ ꯇꯧꯈꯤꯕ ꯄꯣꯠꯇꯣ ꯅꯣꯡꯉꯥꯜꯂ ꯇꯧꯗꯦꯕ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯂꯦꯝꯃꯒꯅ ꯑꯉꯥꯡꯉꯩ ꯂꯩꯕꯅꯤꯅ ꯄꯤꯖꯕ ꯈꯣꯠꯄ ꯇꯧꯋꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯂꯦꯝꯅꯗꯤ ꯃꯥꯡꯍꯟꯗ꯭ꯔꯦꯕ ꯂꯦꯝꯅꯗꯤ ꯃꯥꯡꯍꯟꯗ꯭ꯔꯦꯕ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯄꯥꯝꯃꯨꯏꯀꯣ ꯑꯗꯣ ꯈꯔ ꯈꯔ ꯂꯦꯝꯃꯒꯁꯨ ꯀꯧꯕꯤꯔꯛꯑꯣ ꯍꯧꯖꯤꯛꯇꯤ ꯅꯧꯔꯤꯕꯅꯤꯅ ꯄꯥꯛ ꯂꯦꯝꯗꯧ ꯃꯥꯟꯗꯦꯅꯦ ꯑꯗꯣ ꯂꯦꯝꯃꯒꯗꯤ ꯀꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯁꯨ ꯆꯥꯕ ꯌꯥꯎꯖꯒꯦ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯏꯆꯟꯁꯦ ꯍꯧꯖꯤꯛ ꯀꯩꯀꯩ ꯍꯥꯏꯗꯤ ꯁꯤꯁꯤꯅ ꯁꯥꯏꯠ ꯑꯣꯏꯅ ꯁꯨꯝ ꯌꯥꯎꯕꯁꯨ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯏꯆꯟꯒꯤ ꯑꯇꯣꯞꯄ 에듀케이션ꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯁꯨ ꯑꯗꯨꯝ ꯀꯣꯂꯦꯖꯀꯨꯝꯕ ꯀꯥꯕ ꯈꯣꯠꯄ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩ ꯍꯧꯖꯤꯛ ꯀꯣꯂꯦꯖ ꯀꯥꯔꯤꯌꯦ ꯑꯗꯨꯝ ꯀꯩꯕ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯔꯤꯕ ꯀꯣꯂꯦꯖ ꯀꯩ ꯀꯣꯂꯦꯖꯇ ꯀꯥꯏ ꯀꯣꯂꯦꯖꯁꯦ ꯀꯩꯅꯣꯗ ꯇꯤꯖꯤꯗ ꯇꯧꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤꯒ ꯊꯕꯛꯁꯤꯒ ꯌꯦꯠꯁꯟꯅꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯌꯦꯠꯄꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯤꯞ ꯂꯧꯔꯒ ꯂꯩꯕ ꯑꯗꯩꯗꯤ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯌꯥꯎꯕꯁꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯌꯨꯝꯁꯨ ꯅꯛꯁꯨ ꯅꯛꯅꯔꯦ ꯅꯣꯏꯗꯤ ꯀꯤꯌꯥꯝꯒꯩꯅꯤꯅ ꯃꯥꯏꯗꯤ ꯈꯦꯇꯤ ꯂꯩꯀꯥꯏꯅꯤ ꯈꯇꯪꯕꯨ ꯂꯥꯞꯀꯦ ꯇꯧꯏ ꯈꯦꯇꯤ ꯂꯩꯀꯥꯏꯁꯨ ꯅꯛꯏꯀꯣ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄ ꯌꯥꯏꯀꯣ ꯐꯥꯎꯗꯣꯛꯈ꯭ꯔꯒ ꯑꯗꯣ ꯀꯤꯌꯥꯝꯒꯩꯁꯨ ꯅꯛꯁꯨ ꯅꯛꯑꯦ ꯑꯗꯣ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯀꯔꯤ ꯐꯥꯎꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯐꯪꯖꯕꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯅꯣ ꯇꯧꯕ ꯈꯣꯠꯄ ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯝ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨ ꯈꯛꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯊꯕꯛ ꯌꯥꯝ ꯋꯥꯕ꯭ꯔꯣ ꯁꯤꯗ ꯃꯤ ꯃꯌꯥꯝ ꯂꯥꯛꯄꯗ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯋꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩꯗ ꯌꯨꯝꯗ ꯊꯕꯛ ꯇꯧꯕꯒ ꯁꯤꯗ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯝ ꯁꯤꯗ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯒ ꯌꯨꯝꯗ ꯊꯕꯛ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕ ꯈꯦꯠꯅꯕꯁꯦ ꯀꯩꯀꯩꯗ ꯎꯕ ꯐꯪꯉꯤ ꯀꯩꯀꯩ ꯀꯃꯥꯏ ꯇꯧꯏ ꯈꯦꯠꯅꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯅ ꯃꯌꯥꯝꯁꯨ ꯎꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯃꯌꯥꯝ ꯋꯥꯊꯤ ꯉꯥꯡꯅꯗꯅ ꯅꯠꯇ꯭ꯔꯥ ꯅꯣꯛꯂꯛꯏꯁꯦꯕ ꯍꯣꯏ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯌꯦ ꯗꯗꯥ ꯍꯣꯏ ꯈꯣꯠꯄ ꯍꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯇꯧꯃꯤꯟꯅꯩꯌꯦꯕ ꯈꯠꯅ ꯆꯩꯅꯕꯁꯤꯗꯤ ꯑꯗꯨꯝ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯈꯤꯒꯠꯅꯔꯕꯅꯤꯅ ꯌꯥ ꯈꯤꯒꯠꯅꯩ ꯍꯥꯏ ꯌꯥ ꯍꯥꯞꯄꯒꯗꯤ ꯌꯥꯎꯗꯕ꯭ꯔꯣ ꯅꯈꯣꯏꯒꯤꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯌꯥ ꯍꯥꯞꯄꯗꯤ ꯌꯥꯎꯗꯦ ꯅꯣꯛꯄꯗꯒ ꯌꯥ ꯀꯦꯜꯂꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯗꯥꯏꯗꯤ ꯌꯥꯎꯗꯦꯕ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩ ꯏꯟꯁꯥꯡꯅ ꯍꯥꯎꯔꯤꯒꯦ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯆꯥꯕ ꯈꯣꯠꯄꯗꯨꯁꯦ ꯑꯗꯨꯝ ꯇꯧꯔꯕ꯭ꯔꯥ ꯌꯨꯝꯗꯩ ꯆꯥꯔ ꯂꯥꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯥꯔꯦ ꯑꯌꯨꯛꯇꯣ ꯌꯨꯝꯗꯒꯤꯗꯤ ꯆꯥꯗ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯌꯦ ꯁꯤꯗ ꯑꯗꯨꯝ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯆꯥꯔꯒ ꯍꯟꯕꯁꯨ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯗ ꯂꯩꯕ ꯍꯥꯏꯗꯤ ꯑꯗꯨꯝ ꯐꯦꯃꯤꯂꯤꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯩꯕ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗꯗꯤ ꯃꯤꯡꯃꯛꯇꯤ ꯍꯥꯏꯔꯔꯣꯏꯒꯦꯕꯀꯣ ꯏꯆꯟꯀꯣ ꯃꯌꯥꯝꯗꯗꯤ ꯃꯤꯡꯗꯃꯛꯇꯤ ꯍꯥꯏꯔꯔꯣꯏꯒꯦ ꯑꯐꯥꯎꯕ ꯁ꯭ꯄꯣꯔꯠꯁ ꯄꯔꯁꯟ ꯃꯌꯥꯝ ꯑꯃ ꯃꯐꯝꯁꯤꯗ ꯊꯕꯛ ꯇꯧꯏ ꯍꯥꯏꯅ ꯇꯥꯏ ꯆꯨꯝꯃꯤ ꯂꯥꯜꯂꯦ ꯍꯥꯏ ꯍꯣꯏ ꯆꯨꯝꯃꯦ ꯆꯨꯝꯃꯤꯀꯣ ꯀꯩ ꯃꯃꯤꯡ ꯑꯃ ꯄꯜꯂꯒꯨꯝꯁꯤ ꯀꯔꯝꯕ ꯁ꯭ꯄꯣꯔꯠꯁ ꯁꯥꯟꯅꯕꯅꯣ ꯍꯥꯏꯔꯛꯑꯣ ꯀꯔꯝꯕ ꯁ꯭ꯄꯣꯔꯠꯁꯅꯣ ꯍꯥꯏꯗꯤ ꯃꯃꯤꯡꯗꯣ ꯄꯟꯗ꯭ꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣ ꯍꯥꯏꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯣꯏ ꯃꯃꯤꯡꯗꯣ ꯀꯩꯗꯧꯕ ꯀꯔꯝꯕ ꯁ꯭ꯄꯣꯔꯠꯁ ꯕꯣꯛꯁꯤꯡꯂꯣ ꯐꯨꯠꯕꯣꯜꯂꯣ ꯀꯩꯅꯣ ꯅꯣꯏꯒꯤ ꯕꯣꯁꯁꯤꯕꯨꯗꯤ ꯐꯨꯠꯕꯣꯜ ꯂꯩꯔꯦꯅ ꯃꯥꯗꯤ ꯐꯨꯠꯕꯣꯂꯔ ꯑꯐꯥꯎꯕꯅꯤ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯑꯐꯥꯎꯕꯅꯤꯗꯅ ꯃꯥꯅ ꯃꯥ ꯑꯣꯏꯔꯦ ꯑꯇꯩ ꯍꯤ ꯊꯧꯕꯒ ꯌꯥꯝ ꯌꯥꯎꯋꯦ ꯍꯥꯏꯗꯨꯗꯤ ꯍꯤ ꯊꯧꯕ ꯌꯥꯎꯋꯦ ꯍꯥꯏꯗꯨꯗꯤ ꯍꯣꯏ ꯌꯥꯎꯋꯦ ꯍꯤ ꯊꯧꯕ ꯑꯗꯩꯗꯤ ꯑꯐꯥꯎꯕ ꯅꯦꯁꯅꯦꯜ ꯄ꯭ꯂꯦꯌꯔ ꯌꯥꯎꯔꯦꯀꯣ ꯍꯤ ꯊꯧꯕ ꯑꯗꯣ ꯃꯣꯏꯅꯒꯗꯤ ꯁꯥꯟꯅꯔꯣꯏ ꯍꯥꯏꯁꯤꯗꯕꯨ ꯗꯤꯁꯤꯄ꯭ꯂꯤꯟꯗꯤ ꯌꯥꯝ ꯀꯟꯕꯅꯤꯀꯣ ꯃꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯗꯤ ꯈꯨꯅꯤꯡꯅꯒ ꯁꯨꯖꯜꯂꯛꯄꯅꯦꯕ ꯑꯗꯣ ꯇꯧꯕ꯭ꯔꯥ ꯗꯤꯁꯤꯄ꯭ꯂꯤꯟ ꯌꯥꯝ ꯀꯟꯕꯅꯤ ꯈꯤꯇꯪ ꯁꯣꯏꯕꯒꯁꯤ ꯌꯥꯄꯣꯟꯇꯦ ꯃꯌꯥꯝꯒꯤ ꯁꯦꯕꯥꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯣ ꯕꯦꯁꯤꯛ ꯑꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯪꯂꯩ ꯆꯤꯟꯖꯥꯛꯁꯤꯗ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯗ ꯏꯆꯟꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯩꯈꯣꯏ ꯂꯔꯅꯤꯡꯅꯤ ꯈꯟꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯅꯣꯂꯦꯖꯅꯤ ꯈꯟꯖꯕ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯗ ꯀꯔꯤ ꯑꯣꯏꯈꯤ ꯍꯥꯏꯗꯤ ꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏ ꯀꯥꯏꯅ ꯈꯟꯈꯤꯕ ꯀꯔꯝꯕ ꯑꯣꯏꯈꯤ ꯇꯧꯋꯦ ꯑꯩꯁꯦ ꯈꯔꯁꯨ ꯐꯤꯡꯒꯜꯂꯦ ꯑꯁ ꯄꯣꯠ ꯄꯥꯏꯔꯒ ꯊꯨꯅ ꯆꯦꯟꯊꯣꯛꯄ ꯈꯣꯠꯄ ꯀꯣ ꯂꯩꯗꯅ ꯁꯨꯝ ꯄꯣꯠ ꯍꯩꯗꯣꯛꯄ ꯈꯣꯠꯄ ꯇꯧꯒꯜꯂꯦꯕ ꯑꯗꯣ ꯇꯧꯗꯅꯕ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯇꯧꯗꯅꯕ ꯈꯣꯠꯇꯅꯕ ꯒ꯭ꯂꯥꯁꯀ ꯄꯥꯏꯔꯀꯥꯟꯗ ꯄꯥꯏꯅ ꯖꯦꯡꯅ ꯊꯥꯗꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯊꯑꯣꯏꯅ ꯊꯥꯗꯕꯗꯤ ꯅꯠꯇꯦꯀꯣ ꯅꯠꯇ꯭ꯔꯅꯦ ꯊꯑꯣꯏꯅ ꯊꯥꯗꯕ ꯅꯠꯇꯦ ꯄꯥꯏꯕ ꯈꯣꯠꯄꯗꯣ ꯉꯝꯗꯕ ꯈꯗꯕ ꯑꯗꯨ ꯇꯧꯕ ꯍꯥꯏꯗꯤ ꯄꯥꯁꯦ ꯌꯥꯝ ꯄꯥꯈꯠꯀꯜꯂꯤ ꯏꯁꯥꯁꯦ ꯑꯗꯣ ꯍꯣꯔꯦꯟ ꯌꯦꯡꯉꯨꯅꯦ ꯀꯁꯇꯃꯔ ꯑꯃꯒꯤ ꯅꯪ ꯀꯩꯅꯣꯗꯣ ꯑꯆꯥꯄꯣꯠꯇꯣ ꯄꯨꯊꯣꯔꯦꯅ ꯈꯜꯂꯣ ꯖꯦꯡ ꯂꯥꯎꯅ ꯊꯥꯗꯈ꯭ꯔꯦ ꯈꯜꯂꯣ ꯀꯩ ꯀꯁꯇꯃꯔꯗꯨꯅ ꯀꯩ ꯍꯥꯏꯕꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯌꯥꯝ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯏꯆꯟꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯐꯤꯡꯕ ꯈꯣꯠꯄꯒꯗꯤ ꯇꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯒꯤꯗꯤ ꯍꯥꯏꯗꯤ ꯐꯤꯡꯕꯒꯗꯤ ꯑꯗꯨꯝ ꯇꯧꯗ꯭ꯔꯦ ꯑꯗꯣ ꯃꯥꯅ ꯐꯤꯡꯕꯗꯣ ꯑꯩꯁꯨ ꯍꯥꯏꯗꯤ ꯄꯥꯈꯠꯂꯦꯕꯀꯣ ꯑꯗꯨꯗ ꯃꯉꯣꯟꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯦ ꯍꯥꯏꯗꯤ ꯇꯞꯅ ꯇꯧ ꯈꯣꯠꯂꯣ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯩ ꯃꯥꯁꯨ ꯑꯗꯨꯝ ꯐꯖꯅ ꯑꯩꯅꯁꯨ ꯅꯪ ꯐꯤꯡꯕꯗꯣ ꯄꯥꯈꯠꯂꯦ ꯅꯪꯅ ꯐꯤꯡꯕꯗꯨꯅ ꯍꯦꯟꯅ ꯄꯥꯈꯠꯂꯦ ꯑꯗꯣ ꯀꯁꯇꯃꯔ ꯃꯌꯥꯝꯅ ꯄꯤꯛꯀ ꯊꯟꯕꯁꯦ ꯐꯝꯐꯝꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯝꯒꯦ ꯇꯧꯕꯅꯦ ꯃꯤ ꯐꯝꯐꯝ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯌꯥꯝꯅ ꯂꯣꯏ ꯐꯨꯜ ꯑꯣꯏꯔꯦꯕꯀꯣ ꯀꯁꯇꯃꯔ ꯌꯥꯝꯅ ꯄꯤꯛ ꯊꯜꯂꯛꯄꯁꯦ ꯃꯤꯍꯨꯟꯒꯁꯦ ꯌꯧꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯃꯤꯍꯨꯟꯒꯁꯦ ꯅꯪ ꯉꯔꯣꯏ ꯃꯣꯏ ꯁꯥꯎꯈꯤꯗ꯭ꯔꯥ ꯀꯨꯏꯅ ꯉꯥꯏ ꯀꯥꯏꯅꯀꯣ ꯃꯤꯅ ꯁꯥꯎꯈꯤꯗ꯭ꯔꯥ ꯀꯨꯏꯅ ꯉꯥꯏꯕꯗꯨꯒꯤ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕꯗꯣ ꯄꯣꯛꯈꯤꯗ꯭ꯔꯥꯅ ꯅꯪꯅꯕꯁꯨ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯋꯦꯕ ꯋꯥꯈꯜꯗ ꯑꯗꯣ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅ ꯅꯣꯏ ꯁꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯥꯟꯅ ꯂꯩꯔꯝꯕꯁꯦ ꯅꯥꯟꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯣꯏꯁꯦ ꯋꯥꯏ ꯇꯩꯕ ꯑꯗꯩ ꯇꯦꯕꯜꯁꯦ ꯁꯤꯠ ꯅꯥꯜꯍꯟꯕ ꯑꯗꯨꯝ ꯇꯧꯔꯝꯒꯗꯣꯏꯅꯤꯀꯣ ꯅꯣꯡꯃꯗ ꯀꯌꯥꯔꯛꯀꯗꯤ ꯇꯛꯏ ꯇꯦꯕꯜꯁꯦ
ꯇꯦꯕꯜꯁꯦ ꯑꯌꯨꯛꯇ ꯑꯩꯈꯣꯏꯅ ꯂꯥꯛꯑꯝꯗꯥꯏꯗ ꯂꯥꯛꯄꯗꯨꯗ ꯑꯃ ꯇꯧꯔꯦ ꯑꯗꯩꯗꯤ ꯅꯨꯡꯊꯤꯟ ꯋꯥꯏ ꯑꯃꯨꯛ ꯇꯧꯔꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯆꯥꯛ ꯇꯣꯂꯛꯄ ꯑꯗꯥꯏꯗ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯐꯝꯃꯒ ꯂꯩꯗꯨ ꯁꯔꯨꯛꯄꯨꯗꯤꯅ ꯇꯛꯊꯣꯛꯄ ꯅꯥꯟꯊꯣꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯅꯣꯡꯃꯇ 3ꯔꯨꯛ ꯑꯗꯨꯗꯤ ꯌꯥꯝ ꯇꯛꯏꯅꯦ ꯑꯗꯣ ꯀꯁꯇꯃꯔ ꯂꯥꯛꯏ ꯈꯨꯗꯤꯡꯒꯤꯁꯨ ꯑꯃꯨꯛ ꯇꯛꯑꯝꯒꯗꯣꯏꯅꯤ ꯑꯗꯨꯝ ꯇꯧꯋꯦ ꯈꯛꯇ ꯑꯗꯨꯝ ꯔꯨꯇꯤꯟ ꯑꯣꯏꯅ 4 times ꯇꯛꯑꯒꯁꯨ ꯆꯪꯅꯤꯡꯗꯗꯤ ꯃꯣꯠꯂꯗꯤ ꯆꯪꯅꯤꯡꯗꯕ ꯑꯗꯣ ꯍꯌꯤꯡꯒ ꯋꯥ ꯇꯣꯡꯕꯗꯣ ꯑꯩ ꯉꯁꯥꯏꯗ ꯍꯌꯤꯡ ꯌꯦꯡꯕꯅꯦ ꯍꯌꯤꯡ ꯑꯝꯇ ꯚꯤꯗꯤꯑꯣ ꯀꯥꯞꯀꯦ ꯐꯣꯇꯣ ꯀꯥꯞꯀꯦꯅ ꯍꯌꯤꯡ ꯑꯝꯇ ꯎꯗꯦ ꯍꯥꯏꯕ ꯅꯣꯏ ꯍꯌꯤꯡ ꯀꯩꯅ ꯍꯥꯠꯀꯦ ꯀꯩꯅ ꯍꯥꯠꯀꯦ ꯍꯌꯤꯡꯁꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯍꯥꯏꯗꯤ ꯀꯩꯝꯇꯕꯨꯗꯤ ꯁꯤꯖꯤꯟꯅꯗꯦꯕ ꯑꯩꯈꯣꯏ ꯕꯥꯅꯤ ꯐꯖꯅ ꯍꯥꯏꯗꯤ ꯍꯌꯤꯡ ꯀꯩꯀꯥ ꯏꯟꯗꯅꯕ ꯐꯦꯟ ꯊꯥꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯅꯕ ꯇꯧꯋꯦꯕ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯟ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯩꯅ ꯉꯥꯏꯍꯥꯛ ꯍꯪꯕ ꯌꯥꯕ ꯍꯪꯉꯦ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯕ ꯀꯩ ꯂꯩ ꯀꯩꯝ ꯍꯪꯅꯤꯡꯗꯦꯀꯣ ꯅꯈꯣꯏ ꯂꯣꯏꯁꯤꯜꯂꯨꯔꯣ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯍꯪ ꯈꯔ ꯑꯩꯈꯣꯏꯒꯤ ꯍꯪꯖꯔꯨꯕꯗ ꯑꯩꯈꯣꯏ ꯏꯆꯟꯁꯤꯡꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯈꯨꯝꯕꯤꯔꯛꯄꯅꯤ ꯑꯩꯒꯤ ꯁꯣꯝꯗ ꯏꯃꯥ ꯑꯃ ꯂꯩ ꯏꯃꯥ ꯀꯩ ꯆꯥꯕꯤꯔꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤ ꯊꯛꯀꯦꯅ ꯇꯧꯔꯤꯁꯤꯅꯤ ꯁꯤ ꯌꯥꯝ ꯍꯥꯎꯋꯦꯅ ꯃꯌꯥꯝ ꯍꯥꯏꯅꯕꯗꯨꯗ ꯍꯣꯏ ꯃꯥꯒꯤꯁꯤꯗ ꯂꯥꯛꯑꯒ ꯊꯛꯑꯔꯤꯅꯤ ꯁꯪꯒꯣꯝ ꯃꯥꯜꯂꯦ ꯃꯥꯒꯤꯁꯦ ꯅꯠꯇ꯭ꯔꯒ ꯖꯨꯁ ꯂꯥꯎ ꯑꯧ ꯃꯥꯅꯤ ꯑꯗꯣ ꯑꯃ ꯊꯛꯄꯤꯌꯨ ꯏꯃꯥ ꯃꯍꯥꯎ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯗ ꯏꯁꯇ꯭ꯔꯣꯒꯁꯦ ꯐꯖꯅ ꯆꯤꯡꯕ ꯍꯩ ꯃꯥꯁꯦ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯁꯤꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯍꯥꯎꯕ ꯑꯗꯨꯅ ꯁꯤꯗ ꯑꯗꯣ ꯏꯃꯥ ꯆꯪꯉꯦ ꯍꯦꯛꯇ ꯆꯪꯉꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯏꯃꯥꯁꯨ ꯌꯦꯡꯕꯤꯔꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯏꯃꯥꯒꯤ ꯃꯤꯡ ꯂꯩꯐꯝ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯃꯤꯡꯗꯪ ꯍꯥꯏꯕꯤꯔꯣ ꯌꯥꯔꯦ ꯑꯣ ꯌꯦꯀꯥꯁꯤꯗꯤ ꯀꯧꯏ ꯀꯔꯥꯟꯗꯩꯅꯤ ꯑꯣ ꯑꯗꯣ ꯍꯣꯏ ꯌꯥꯝ ꯅꯛꯁꯨ ꯅꯛꯅꯔꯦꯀꯣ ꯏꯃꯥꯗꯣ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯇꯥꯔꯦꯅꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯃꯌꯥꯝ ꯃꯐꯝꯁꯤꯗ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨ ꯏꯁꯨꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯖꯗꯅ ꯏꯆꯥꯁꯤꯡꯅ ꯁꯨꯃꯥꯏꯅ ꯇꯧꯖꯗꯅ ꯇꯧꯔꯤꯕ ꯃꯐꯝꯁꯤ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯒꯗꯤ ꯊꯝꯕꯤꯅꯤꯡꯕ꯭ꯔꯥ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯐꯕ ꯁꯤꯟꯐꯝ ꯑꯃꯅꯤ ꯁꯤ ꯌꯥꯝ ꯐꯅ ꯃꯥꯒꯤꯁꯦ ꯍꯥꯎꯏ ꯈꯣꯠꯂꯦꯁꯦ ꯃꯌꯥꯝ ꯆꯪꯕꯤꯔꯛꯑꯣꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯣ ꯏꯃꯥ ꯈꯪꯕꯤꯕ꯭ꯔꯥ ꯃꯥꯁꯦ ꯊꯥꯏꯅ ꯆꯨꯍꯤꯡꯒ ꯁꯨꯝꯗꯅ ꯈꯣꯠꯇꯅ ꯇꯧꯔꯝꯕꯅꯤ ꯇꯧꯔꯝꯃꯦꯅ ꯆꯨꯍꯤꯡ ꯍꯥꯏ ꯁꯨꯝꯗꯅꯀꯣ ꯑꯗꯩꯗꯤ ꯇꯧꯔꯝꯃꯦꯅꯗꯤ ꯍꯥꯏ ꯑꯗꯣ ꯑꯩꯈꯣꯏꯃꯛꯇꯤ ꯂꯩꯃꯤꯟꯅꯕ ꯅꯠꯇꯕꯅꯤ나 ꯈꯪꯗ꯭ꯔꯦ ꯍꯣꯏ ꯄꯥꯅꯤꯄꯨꯔꯤꯒ ꯇꯧꯗꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯁꯤꯁꯇꯔꯗ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯁꯤꯁꯇꯔ ꯀꯩ ꯆꯥꯕꯤꯔꯒꯦ ꯉꯁꯤꯒꯤꯁꯤꯕꯣ ꯁꯤ ꯁꯤ ꯊꯛꯀꯦ ꯇꯧꯋꯦ ꯖꯨꯁ ꯑꯣꯏꯅ ꯊꯛꯇꯣꯔꯦꯕ ꯑꯗꯣ ꯃꯅꯤꯄꯨꯔ ꯃꯌꯥꯝꯗ ꯀꯔꯤ ꯃꯦꯁꯦꯖꯀꯗꯤ ꯄꯤꯕꯤꯅꯤꯡꯉꯤ ꯃꯤꯡꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯒꯤ ꯃꯤꯡ ꯔꯠꯅꯥ ꯃꯌꯥꯝꯗ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤꯗ ꯃꯌꯥꯝ ꯂꯥꯛꯑꯒ ꯂꯥꯛꯍꯟꯅꯤꯡꯉꯦ ꯐꯖꯔꯦ ꯃꯌꯥꯝ ꯂꯥꯛꯑ ꯃꯍꯥꯎ ꯇꯪꯕꯤꯌꯨ ꯍꯥꯏꯕꯅꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯑꯌꯥꯝꯕꯗ ꯂꯥꯛꯆꯒꯦ ꯑꯌꯥꯝꯕꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯕꯤꯀ꯭ꯔꯝꯖꯤꯠ ꯀꯧꯋꯦ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏ ꯆꯤꯀꯟ ꯆꯧ ꯃꯥꯜꯂꯤꯀꯣ ꯆꯤꯀꯟ ꯆꯧꯒꯤ ꯃꯍꯥꯎꯁꯦ ꯈꯤꯇꯪ ꯊꯝꯕꯤꯌꯨꯅꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯗꯨꯝ ꯃꯌꯥꯏ ꯑꯣꯏꯔꯞ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯗꯩꯗꯤ ꯍꯦꯜꯂꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯃꯌꯥꯝ ꯍꯥꯡꯅꯔꯤꯃꯤꯅ ꯀꯩꯅꯣ ꯂꯨꯄꯥ 100-150 ꯄꯤꯕꯁꯨ ꯄ꯭ꯂꯦꯠꯇ ꯌꯥꯎꯔꯤ ꯁꯤꯅ ꯍꯣꯡꯕꯅꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯃꯍꯥꯎ ꯂꯩ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯃꯜꯁꯤꯒ ꯌꯦꯡꯉꯒ ꯍꯥꯏꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯂꯨꯄꯥ 200-300 ꯄꯤꯕ ꯄꯣꯠꯇꯨꯒ ꯁꯤꯒ ꯀꯝꯄꯦꯌꯔ ꯇꯧꯕꯗꯤ ꯌꯥꯔꯣꯏꯕꯀꯣ ꯑꯗꯣ ꯃꯃꯜꯁꯤꯒ ꯌꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯎꯁꯤ ꯀꯃꯥꯏꯅ ꯇꯧꯕꯤꯒꯦꯗꯣ ꯍꯥꯏꯕꯤꯌꯨ ꯃꯃꯜꯁꯤꯒ ꯌꯦꯡꯅꯕꯗ ꯃꯍꯥꯎ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯌꯥꯝꯅ ꯅꯥꯟꯅ ꯍꯣꯠꯅꯕ ꯃꯐꯝꯅꯤꯅ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯄꯥꯝꯖꯅ ꯏꯅꯧ ꯅꯧꯅ ꯆꯪꯉꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯃꯍꯥꯎꯁꯨ ꯌꯥꯝ ꯂꯩꯌꯦꯅ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯁꯨ ꯂꯩ ꯏꯌꯥꯝꯕ ꯇꯪ ꯍꯥꯏꯕꯤꯌꯨ ꯕꯤꯔꯌꯥꯅꯤ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤ ꯕꯤꯔꯌꯥꯅꯤ ꯑꯝꯇ ꯃꯤꯡꯗꯣ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯑꯣꯀꯦꯟꯗ꯭ꯔꯣ ꯕꯤꯔꯌꯥꯅꯤ ꯉꯁꯥꯏ ꯑꯍꯥꯟꯕꯗ ꯑꯃꯁꯨ ꯆꯥꯈꯤꯕ ꯎꯕ ꯐꯪꯖꯩꯀꯣ ꯑꯗꯣ ꯑꯅꯤꯔꯛ ꯀꯧꯔꯤꯁꯦ ꯄꯦꯟꯕꯤꯗꯕꯩꯔꯥ ꯄꯨꯛ ꯊꯟꯗꯕꯩꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯠꯇꯦ ꯍꯥꯎꯔꯗꯤ ꯄꯦꯜꯂꯛꯇꯦ ꯍꯥꯏꯕ ꯍꯣꯏ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯞꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯅꯥꯎꯁꯤꯡꯁꯦ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯌꯥꯝꯕ ꯃꯐꯝꯁꯤꯗ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯆꯥꯅ ꯊꯛꯅꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯦ ꯍꯂꯥꯜꯅꯦ ꯍꯥꯏꯕꯅꯦꯕ ꯍꯂꯥꯜꯅꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝ ꯏꯆꯤꯟꯅꯥꯎꯁꯤꯡꯁꯨ ꯑꯅꯛꯄꯗ ꯂꯩꯔꯤꯗꯅ ꯃꯈꯣꯏꯅ ꯂꯥꯛꯑ ꯃꯐꯝꯗ ꯆꯥꯕꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯌꯥꯗꯣꯏꯅꯤ ꯂꯣꯏ ꯌꯥꯅꯤ ꯁꯤꯗ ꯐꯪꯉꯤ ꯄꯣꯠꯁꯦ ꯑꯩꯅ ꯉꯁꯥꯏ ꯁꯨꯝ ꯍꯪꯉꯦꯕꯀꯣ ꯃꯃꯥꯡꯗ ꯍꯪꯀꯥꯟꯗ ꯍꯂꯥꯜ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯃꯣꯏꯒꯤ ꯂꯣꯟꯅꯤꯀꯣ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯗꯕ ꯍꯦꯟꯕ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯦ ꯉꯁꯥꯏꯒꯤ ꯂꯣꯏ ꯃꯨꯁꯂꯤꯝ ꯈꯪꯗꯦ ꯇ꯭ꯔꯥꯏꯕ ꯈꯪꯗꯦ ꯃꯩꯇꯩ ꯈꯪꯗꯦ ꯂꯣꯏ ꯆꯥꯃꯤꯟꯅꯕ ꯌꯥꯔꯦ ꯆꯪꯉꯒ ꯍꯦꯛꯇ ꯏꯟꯖꯣꯏ ꯇꯧꯃꯤꯟꯅꯕ ꯌꯥꯔꯦ ꯑꯗꯨꯒꯤ ꯃꯃꯜꯁꯨ ꯑꯩ ꯅꯦꯝ ꯄ꯭ꯂꯦꯠꯇ ꯌꯦꯡꯉꯦꯉꯁꯥꯏ ꯃꯃꯥꯡꯗ 60 to 120 ꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯃꯤꯑꯣꯏꯕꯁꯤ ꯃꯃꯜꯁꯨ ꯈꯔ ꯍꯣꯡꯕ ꯍꯥꯎꯁꯨ ꯍꯥꯎꯕ ꯑꯗꯣ ꯑꯩ ꯁꯨꯝ ꯁꯤ ꯄꯔꯦꯡꯁꯤ ꯃꯌꯥꯝ ꯐꯝꯃꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯑꯩꯅ ꯀꯩꯅꯣ ꯁꯤꯁꯨ ꯌꯥꯝꯁꯨ ꯅꯥꯜꯂꯤ ꯃꯅꯨꯡꯒꯤ ꯗꯦꯀꯣꯔꯦꯁꯟ ꯀꯩꯀꯩꯁꯤ ꯌꯥꯝ ꯅꯥꯜꯂꯤ ꯑꯗꯨꯅꯦ ꯃꯩꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯊꯥꯜꯂꯤꯗꯅ ꯑꯗꯨꯗ ꯑꯩꯁꯨ ꯁꯨꯝ ꯃꯁꯤꯗꯛꯇꯤ ꯌꯦꯡꯒꯦꯁꯦ ꯑꯍꯥꯟꯕꯅꯤ ꯃꯥꯁꯦ ꯑꯅꯧꯕ ꯍꯥꯡꯉꯛꯄꯅꯦꯅ ꯇꯧꯕꯅꯦꯕꯀꯣ ꯃꯩꯒꯁꯦ ꯌꯦꯡꯉꯣ ꯌꯥꯝ ꯁ꯭ꯇꯥꯏꯜ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯝꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯅꯦꯜꯒꯤ ꯇꯥꯏꯞꯇ ꯑꯗꯣ ꯌꯥꯝꯕ ꯃꯔꯛ ꯊꯠꯆꯒꯦ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯍꯣꯠꯅꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯕꯦꯡ ꯂꯣꯟ ꯂꯧꯕ ꯑꯗꯩ ꯃꯤꯉꯣꯟꯗ ꯄꯨꯕ ꯈꯣꯠꯄ ꯇꯧꯕ꯭ꯔꯥꯅ ꯍꯪꯉꯦꯕꯀꯣ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯄꯨꯕ ꯇꯧꯗꯦ ꯃꯥꯅ ꯀꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯒ ꯁ꯭ꯇ꯭ꯔꯤꯠ ꯐꯨꯗ ꯌꯣꯜꯂꯒ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ
mana humang mamal la hai tari phangjak percent pham ju tungjan jaga semjabani hai kanai mating yaw ni san hona jab do adu akoi ju adumai habi ko ko tab ka yam episode tawi thagal le habdi migi mating yaw ki masam tanta automatically hona jaraga sigi level da yorok pa habi je samna magi pot pudi waram moi ma something city mingondagi deposit taw ga lawraga taw barat yam phai yam nale het cái này 5 star stand hông đi tàu ya rồi mà này đâu có đi mà này chỉ phần ham bị bari nhưng chỉ để cái đi khara xin cái tăng mà mình chú hong nghe hào đấy hào bao nhiêu mỗi xếp tu kia mà khai em boli có mà bốt là nó tiêu có xếp tu nó hay rồi cái đi mà này xếp tu sẽ hi manga hay experience này hay quay lại adu cái đi nó này hào rồi ngay trong cái số hào rồi anh ấy ngày sáng hôm nay quay na menu mà sẽ thầm ra đi sẽ chỉ cái menu sẽ đã giàu được ba item mà lấy đi và update tàu khi này sẽ hôm năm mình ngang hàng sang cái ngày đó đâu ạ xem mình tôi này family enjoy tàu về rồi nói nó bây giờ này thì sẽ mày làm chút lạc về cái này ông tăng test tàu view akoi ra đi je akoi hygiene là vấn đề ya mà đó akoi na som hygiene ya mấy site tagi mấy am số phần bị ra mẹ MU đó lấy đi ba mà hero sinh am thời gian này mà nung đó bay đó lấy je hostel đó lấy đi ba quarter đó lấy đi bo giá sinh professor sinh lấy đi có lỗi mà bo giá sinh lấy đi ba sinh sida cái message PV này cái video sinh bị làm ta cái cái message je sam mai cái sinh name plate ta signboard ta hết ta đấy căng lấy chính xác sida makada South Indian food available là thảo này chỉ je MU đó lấy đi ba South Indian sinh yêu cái này Chinese food cũng yêu Chinese food cũng yêu đấy ಅದು ta cái đi the nong tang test tàu boy na sai am ting cái đó 60 to 120 under này có bắt đầu sẽ mà na full half du đi môi lấy giờ mình qua ado maman đi tây thì cái am chính là xin nó vong bông na ai quy vong du hong ye hai ta đấy chúng mà thằng cho quy mai chỉ inong nâu đi ado quy na maman đi bớt xa cái gì mà du inong nong maman du hong ye ado cái sai cái MU manu cái lấy đi ba sát ra chính oza chính professor chính nong patang sida akoi hygiene na banati koi samu di table sida phamaga sa na ko tan taw sini siju dia time nati evening da yam ngai ba nuchi chu somdai maning de kumakpa mane ase manung sit le sang hi de ya ase manung sit se phangi sida phangi som maning sing le ni na sidi kumakpa ka do me abi yam na ngak tang enjoy taw di nungai ba hai ta chi phen tha ba to di yu mane ma pham di ka ing na nungai manung sit sit te ha ga jo phen le ko sida hum na ba che mai chiling ha ba ko ba chiri tong am ni ko hoi sa ta no ku no taw di kan taw di am na translate lai na kari ani ma pan ji uba manung di ma pan uba sum taw ri se am thagane do MU gi manung gi chhatra jing koi gi lai ba professor jing oja jing nong tang di leng thok pi ra ga man ji am na tong ba rang tang mau yang biu yam no ngai je yam no ngai je am so han thaga chari me khoi si mai tri sen lak chari se MU gi he opposite lai ba akhoi gi inak nak pa hai tare MU gi he opposite lai ba inak nak ba dugum ba khoi gi fast food restaurant hai tare adugum ba mapham am dani mayam chinjak fast food hai raga di mayam uba phangani kanglei chinjak hai na su mingthon ba dugum ba chinjak fast food se si gi horok pham si mayam taseng na khoi gi chu sungam ba dagi chu sungaga mayam khoi gi chu mahi sum chu hing sum ba hai na ba do adugi business macha do dai horok laba matung da khoi gi roadside business hai tare khoi chu hing sum dana dai di fast food ki item lambi gi nakan da pham dana khoi gi hong dana pham ba khot pa lai dana adugi tam step se one by one step se mathang karak laba matung da ngasi gi step se yorakhibani haibasi ngasai khoi inaw ma thengna jagi ba proprietor Premchan Mutum na akhoi da takpi rakhiba duni mayam da su khatang inspiration phangane haina khale manipur le biriba masana masa thaba pijaba mayam khoi singmei three se loina jaduna punduna amadi promote tawduna laksari ngasi su akhoi gi inaw si mayam mi mangda sak tak tuna manipur le riba akhoi inaw singna khoi gi ngasai gi government ki thabak se hoi loina pam da ba nga tari du su government na khuding makti khoi gi thabak pi badi ngam loida bani na masana sumaina thabak pijaba masana masabu thabak pijaba khatala tana khoi gi thabak piba ngamba atopa thabak phangjadri ba naha kaya da iche or inaw atra iyamba kaya da thabak piba ngamli ba dum ba business kaya kya ma establish tawrakli ba dum ba inaw asibu sing matrix mai kai gi puning thoga chaba amadi support taw jabo ina ngasi gi live asi thajarak pani mayam na su lakpi gi haiga di MU gi gate ni sida lai se adar is MU gi gate ni khatang haida birak la batum da just around 50 meters kuma haida birak batum da mayam sigi foot over bridge lai bigani foot over bridge gi hek na kanda the first gasagi fast food sini ko mayam changbirak ka doise atopa haidara kanda laibudi lai doisu ahan ba fast food changbirak matam adom thengna bagi doise kanglei chinjak fast food hai basini myano pham se lakpi matam da biryani lupa humpu khata da biryani chaba phangbigani loina na momo
chicken samosa loinana atopa items kaya ama ahau items kaya ama phangani South Indian foods Chinese foods amadi Korean foods kaya ama mathang hapchan nabagi pandam da leiriba dumba chinjak fast food asi mayamna promote tawbiramu support tawbiramu loina singjamai sina promote tawjabagi thabak loizare mayamna share tawbiramnaga hena khoi inau premchan sina lokhachariba khoi initiative asi hena mai pakpa adumba establishment ama soidana oin hannabagi ta mayamna share tawbiramu duga leba mayamna su inau su puning thawpi boina amuk tang oisu lakpiraga mahakna khoi hangdokchariba adumba khoi chinjak fast food asida lakpiraga adungi apamba mathel ama hekta chabiraga hawi haute haibagi feedback to su pibiramlaga chinjak fast food kum laba manipur da kaya ama thorak po sanu haibagi wish adu pibiramu sing matrix sing maikai dagi su yembiru mayam bu amuka hanna ikok nona khurumjari